ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯁꯅꯥꯒꯤ ꯁꯤꯡꯒꯥꯔꯩ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯇꯪꯀꯛ ꯅꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯂꯛꯁꯃꯤ ꯑꯣ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 15 ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯤꯡꯊꯝꯒꯤ ꯏꯪꯂꯕ ꯑꯍꯤꯡꯅꯤ ꯃꯇꯝꯗꯨ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯂꯥꯟꯈ꯭ꯔꯕꯅꯤ꯫ ꯆꯥꯎꯔꯕ ꯅꯤꯡꯊꯤꯖꯔꯕ ꯃꯩꯇꯩ ꯌꯨꯝꯖꯥꯎꯗꯨ ꯐꯖꯐꯝ ꯈꯪꯗꯅ ꯃꯥꯡꯂꯤ ꯃꯤꯀꯨꯞꯁꯤꯗꯗꯤ꯫ ꯋꯪ ꯋꯪ ꯂꯥꯎꯅ ꯆꯥꯛꯂꯤꯕ ꯃꯩꯔꯤꯁꯤꯡ ꯑꯗꯨꯅ ꯌꯨꯝꯖꯥꯎ ꯑꯗꯨꯕꯨ ꯎꯠ ꯑꯣꯜꯍꯟꯈ꯭ꯔꯦ꯫ ꯊꯥꯁꯤꯒꯤ ꯑꯍꯤꯡ ꯑꯣꯏꯈꯤꯗ꯭ꯔꯦ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ꯫ ꯆꯥꯛꯂꯤꯕ ꯃꯩꯔꯤꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯑꯀꯤꯕ ꯐꯪꯅ ꯄꯨꯡꯉꯥꯟ ꯍꯦꯛ ꯉꯥꯜꯂꯤ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯇꯥꯔꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯃꯧ ꯅꯨꯄꯤ ꯑꯃ, ꯑꯗꯨꯒ ꯍꯦꯛ ꯊꯪꯅꯅ ꯏꯅ ꯃꯁꯥ ꯄꯨꯝꯕ ꯇꯩꯅ ꯇꯥꯔꯤ ꯑꯍꯜ ꯑꯣꯏꯔꯕ ꯆꯍꯤ 40 ꯑꯍꯜ ꯅꯨꯄꯥ ꯑꯃ꯫ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯐꯝꯂꯤ ꯅꯨꯄꯤ ꯃꯆꯥ ꯆꯍꯤ 15 ꯑꯣꯏꯒꯗꯕꯤ ꯑꯃ꯫ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯆꯨꯝꯗ꯭ꯔꯤꯡ ꯃꯥꯡꯗ ꯌꯦꯡꯗꯨꯅ ꯀꯞꯁꯨ ꯀꯞꯇꯦ, ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯗꯦ, ꯇꯨꯃꯤꯟꯅ ꯑꯉꯥꯎꯕꯤꯒꯨꯝꯅ ꯃꯆꯤ ꯂꯦꯡꯗ ꯐꯝꯂꯤ꯫ ꯃꯥꯡꯗꯁꯨ ꯂꯦꯞꯂꯤ ꯃꯈꯣꯏ ꯐꯤꯃꯨ ꯁꯦꯠꯄ, ꯃꯈꯨꯠꯇ ꯏ ꯇꯩꯔꯕ, ꯊꯥꯡꯁꯥꯡ ꯄꯥꯏꯕ ꯅꯨꯄꯥ ꯈꯔ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯍꯜ ꯅꯨꯄꯥ ꯑꯃ꯫ ꯃꯥꯕꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯐꯝꯊꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯅꯥꯀꯟꯗꯁꯨ ꯂꯦꯞꯂꯤ ꯃꯈꯣꯏ ꯑꯍꯜ 5ꯗꯨ ꯏꯀꯣꯏ ꯀꯣꯏꯅ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯁꯠ ꯅꯣꯟꯊꯍꯜꯂꯤ꯫ ꯅꯨꯄꯤ ꯃꯥꯁꯨ ꯁꯥꯐꯨꯗꯨꯗ ꯁꯠ ꯅꯣꯟꯊꯈꯤ, ꯑꯗꯨꯒ ꯃꯤꯠꯌꯦꯡꯗꯨꯅ ꯂꯨꯔꯥꯛꯅꯅ ꯌꯦꯡꯂꯛꯏ꯫ ꯎꯒꯦ ꯐꯪꯗꯦ ꯁꯛꯇꯝꯁꯤꯡ ꯑꯗꯨ꯫ ꯃꯥꯏꯊꯣꯡ ꯄꯨꯝꯅꯃꯛ ꯑꯃꯨꯕ ꯐꯤꯅ ꯂꯣꯏꯅ ꯀꯨꯞꯁꯤꯜꯂꯤ꯫ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯗꯨ ꯂꯦꯞꯂꯝꯕꯗꯒꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜꯗꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯖꯤꯛ ꯐꯝꯊꯔꯛꯏ, ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯇꯨꯅ ꯑꯍꯜꯗꯨꯒꯤ ꯃꯥꯏꯗ ꯅꯥꯜꯂꯛꯏ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜꯗꯤ ꯏꯍꯧ ꯍꯧꯗꯕꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯂꯥꯏꯔꯤꯛꯇꯨ ꯀꯗꯥꯏꯗ ꯊꯝꯃꯤ ꯄꯥꯕꯨꯡ ꯁꯛꯄ?" ꯏꯅ ꯄꯨꯡꯇꯩ ꯇꯩꯔꯕ ꯁꯣꯜꯂꯕ ꯃꯤꯠꯁꯅ ꯑꯅꯤꯗꯨꯅ ꯌꯦꯡꯈꯠꯂꯛꯏ꯫ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ ꯅꯨꯄꯥꯗꯨ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ, "ꯃꯇꯝ ꯂꯩꯔꯤ, ꯍꯥꯏꯌꯨ, ꯂꯥꯏꯔꯤꯛꯇꯨ ꯀꯗꯥꯏꯗ ꯊꯝꯃꯤ? ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯊ꯭ꯋꯥꯏ ꯁꯤꯐꯥꯎ ꯃꯥꯡꯒꯗꯧꯔꯦ." ꯑꯍꯜ ꯑꯗꯨ ꯃꯀꯣꯛ ꯐꯠ ꯍꯥꯏꯔꯛꯏ ꯈꯪꯗꯦ ꯍꯥꯏꯔꯤꯒꯨꯝ꯫ ꯃꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯅ ꯊꯥꯡꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯃꯕꯨꯛ ꯑꯗꯨꯗ ꯁꯨꯖꯤꯜꯂꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯃꯌꯥꯗꯒꯤ ꯏ ꯑꯣꯔꯛꯏ꯫ ꯅꯨꯄꯥꯗꯨ ꯍꯟꯗꯦ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ, "ꯍꯥꯏꯌꯨ, ꯀꯗꯥꯏꯗ ꯊꯝꯃꯤ?" ꯃꯔꯤꯜ ꯈꯥꯕ ꯑꯍꯜꯅꯤ꯫ ꯃꯥꯁꯨ ꯏꯇꯞ ꯇꯞꯅ ꯁꯣꯜꯂꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯅ ꯍꯪꯂꯤꯕ ꯄꯣꯠꯁꯛꯇꯣ ꯑꯩ ꯈꯪꯗꯦ꯫ ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯔꯤꯒꯨꯝꯕ ꯑꯔꯨꯕ ꯄꯣꯠꯁꯛ ꯑꯃꯠꯇꯁꯨ ꯂꯩꯇꯦ." "ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ, ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩ ꯈꯪꯕꯅ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯑꯁꯨꯝꯅ ꯑꯣꯏꯍꯟꯕꯅꯤ꯫ ꯃꯇꯝ ꯂꯩꯔꯤ, ꯅꯊ꯭ꯋꯥꯏꯗꯨ ꯀꯟꯕꯤꯔꯝꯒꯦ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯇꯨ ꯅꯁꯨ ꯅꯨꯄꯤꯁꯨ ꯎꯔꯕ꯭ꯔꯥ?" ꯑꯍꯜ ꯑꯗꯨꯁꯨ ꯏꯁꯣꯟ ꯁꯣꯜꯂꯕ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨꯅ ꯇꯥꯁꯤꯟꯗꯨꯅ ꯅꯣꯟꯊꯗꯨꯅ ꯐꯝꯂꯤꯕ ꯃꯁꯨ ꯅꯨꯄꯤꯗ ꯌꯦꯡꯂꯛꯏ꯫ ꯅꯥꯀꯟꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯃꯧ ꯏꯕꯦꯝꯃꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯄꯤꯔꯣꯏꯅꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯥ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ, ꯑꯁꯦꯡꯕꯗꯨ ꯍꯥꯏꯔꯒꯦ ꯈꯜꯂꯛꯏ꯫ "ꯐꯔꯦ, ꯑꯩ ꯑꯁꯦꯡꯕꯗꯨ ꯅꯈꯣꯏꯗ ꯍꯥꯏꯔꯒꯦ." ꯋꯥꯍꯩ ꯑꯗꯨꯗ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯔꯝꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯁꯠ ꯌꯦꯡꯈꯠꯂꯛꯏ꯫ "ꯏꯄꯨ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ, ꯑꯁꯦꯡꯕꯗꯨ ꯍꯥꯏꯕꯤꯒꯅꯨ." ꯑꯍꯜ ꯑꯗꯨ ꯄꯤꯔꯣꯏꯅꯅ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯗꯨꯕꯨ ꯑꯩ ꯅꯈꯣꯏꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯍꯥꯏꯖꯒꯦ꯫ ꯃꯁꯤ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯣꯏ." ꯅꯨꯄꯤ ꯃꯆꯥꯗꯨ ꯀꯞꯅ, "ꯏꯄꯨ, ꯍꯥꯏꯗꯣꯛꯄꯤꯒꯅꯨꯁꯦ, ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯏꯄꯨ." ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ, "ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨ, ꯑꯩ ꯁꯣꯏꯗꯅ ꯌꯥꯒꯦ꯫ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯐꯝ ꯇꯥꯛꯂꯕ ꯃꯇꯨꯡ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯕꯨ ꯅꯈꯣꯏꯒꯤ ꯈꯨꯠꯇꯒꯤ ꯁꯣꯏꯗꯅ ꯊꯥꯗꯣꯛꯀꯅꯤ꯫ ꯃꯥꯕꯨ ꯀꯔꯤꯁꯨ ꯁꯣꯛꯂꯣꯏ ꯍꯥꯏꯅ ꯍꯥꯏꯌꯨ."
Wahai aduda nupa makoising adu amana amada yengnei aduga karisu khantharuba tauda pakhum satpirei. ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯁꯣꯛꯂꯣꯏ ꯃꯐꯝꯗꯨ ꯍꯥꯏꯌꯨ ꯀꯗꯥꯏꯗ ꯂꯣꯠꯇꯨꯅ ꯊꯝꯃꯤ ꯍꯥꯏꯌꯨ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯄꯤ ꯁꯤꯟꯊꯅ ꯆꯥꯛꯅ ꯃꯄꯨ ꯏꯕꯨꯡꯉꯣꯗ ꯌꯦꯡꯖꯗꯨꯅ ꯂꯩ ꯑꯍꯜ ꯑꯗꯨꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯌꯨꯝꯖꯥꯎ ꯑꯁꯤꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯁꯪ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯐꯨ ꯑꯃ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯂꯩꯕꯅꯤ ꯃꯗꯨꯗ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯌꯥꯎꯕꯅꯤ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯕꯒ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯏꯪꯒꯤꯠ ꯇꯧꯅꯩ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯃꯆꯤ ꯂꯦꯡꯗ꯭ꯔꯤ ꯇꯨꯃꯤꯟꯅ ꯈꯔ ꯊꯥꯞꯇꯣꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯇꯍꯥ ꯇꯍꯥ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯏꯄꯨ ꯑꯍꯜ ꯑꯗꯨ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯏ ꯏꯄꯨꯒꯤ ꯏꯕꯦꯝꯃ ꯅꯪ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣ ꯏꯁꯨꯊꯣꯏꯕꯤ ꯅꯪ ꯆꯦꯟꯈ꯭ꯔꯣ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯃꯀꯣꯛꯇꯨ ꯐꯠ ꯍꯥꯏꯗꯨꯅ ꯑꯩ ꯆꯠꯂꯁꯨ ꯏꯄꯨꯒ ꯄꯨꯟꯅ ꯆꯠꯁꯦ ꯑꯩ ꯏꯇꯣꯝꯇ ꯑꯃꯝꯕꯁꯤꯗ ꯀꯝꯗꯧꯅ ꯆꯠꯀꯗꯣꯏꯅꯣ ꯏꯄꯨ ꯍꯧꯒꯠꯂꯨꯁꯦ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯏꯁꯨꯊꯣꯏꯕꯤ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯏꯄꯨꯅ ꯃꯇꯝ ꯈꯖꯤꯛ ꯀꯥꯏꯊꯣꯛꯂꯤꯕꯁꯤꯗ ꯅꯪ ꯆꯠꯂꯣ ꯏꯄꯨꯕꯨ ꯉꯥꯏꯔꯅꯨ ꯏꯄꯨꯗꯤ ꯆꯦꯟꯕ ꯉꯝꯂꯔꯣꯏ ꯅꯪ ꯆꯠꯂꯣꯅꯦ ꯏꯁꯨꯊꯣꯏꯕꯤ ꯏꯄꯨꯕꯨ ꯊꯥꯗꯣꯛꯂꯒ ꯑꯩ ꯆꯠꯄ ꯉꯝꯂꯣꯏꯌꯦ ꯀꯞꯇꯨꯅ ꯂꯩꯔꯅꯨ ꯅꯪ ꯑꯩꯒꯤ ꯏꯁꯨꯅꯤ ꯊꯧꯅꯥ ꯐꯕꯤꯅꯤ ꯆꯠꯂꯣ ꯃꯈꯣꯏ ꯃꯌꯥꯝ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯁꯣꯝ ꯃꯥꯏꯀꯩ ꯄꯥꯡꯅ ꯅꯪ ꯆꯦꯟꯈ꯭ꯔꯣ ꯏꯁꯨꯊꯣꯏꯕꯤ ꯏꯄꯨ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦꯅꯦ ꯏꯁꯨꯊꯣꯏꯕꯤ ꯅꯪꯅ ꯁꯨꯝꯅ ꯂꯩꯔꯒ ꯑꯄꯣꯛꯄꯤ ꯅꯪꯒꯤ ꯏꯃꯥ ꯑꯃꯗꯤ ꯏꯄꯨꯒꯤ ꯂꯃꯟ ꯀꯅꯥꯅ ꯁꯤꯡꯒꯅꯤ ꯅꯪ ꯃꯗꯨ ꯈꯪꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯏꯁꯨꯊꯣꯏꯕꯤ ꯆꯠꯂꯣ ꯅꯪ ꯆꯠꯂꯣꯅꯦ ꯏꯁꯨꯊꯣꯏꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯈꯖꯤꯛ ꯏꯟꯊꯣꯔꯛꯏ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗꯨꯅ ꯃꯄꯨ ꯏꯕꯨꯡꯉꯣꯗ ꯌꯦꯡꯉꯤ ꯂꯩꯃꯥꯏꯗ ꯊꯋꯥꯏ ꯌꯥꯎꯗꯅ ꯇꯥꯔꯤꯕ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯍꯛꯆꯥꯡꯗ ꯅꯤꯡꯉꯝꯗ ꯄꯦꯟꯖꯗ ꯌꯦꯡꯉꯤ ꯇꯨꯡꯑꯣꯟꯗꯨꯅ ꯂꯥꯞꯇꯛ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯅ ꯎꯗ꯭ꯔꯤꯉꯩ ꯇꯨꯡ ꯍꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯑꯍꯜ ꯑꯗꯨꯁꯨ ꯃꯁꯨ ꯅꯨꯄꯤꯅ ꯆꯠꯈ꯭ꯔꯤꯕ マイꯀꯩ ꯑꯗꯣꯝꯗ ꯄꯨꯛꯅꯤꯡ ꯋꯥꯖꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯔꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯑꯃꯅ ꯇꯍꯥꯅ ꯑꯉꯝꯕ ꯍꯟꯖꯤꯟ ꯌꯦꯡꯖꯔꯦ ꯑꯗꯨꯕꯨ ꯑꯍꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯑꯩꯈꯣꯏ ꯊꯦꯡꯅꯖꯗꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡꯅ ꯂꯦꯞꯂꯝꯕ ꯅꯨꯄꯥꯗꯨ ꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯉꯥꯡꯂꯤ ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯂꯒ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯍꯤꯡꯒꯅꯤ ꯈꯟꯕ꯭ꯔꯥ ꯑꯍꯜ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯂꯕꯁꯨ ꯑꯩ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯄꯣꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯤꯐꯠꯇ ꯅꯈꯣꯏꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯂꯤꯈꯨꯟ ꯃꯄꯣꯛꯁꯤꯃꯒꯤ ꯇꯥꯛꯂꯝꯂꯔꯣꯏ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯄꯨꯒꯤ ꯂꯤꯈꯨꯟ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ ꯅꯨꯄꯥꯗꯨ ꯃꯃꯤꯠ ꯏ ꯀꯥꯅ ꯑꯍꯜ ꯑꯗꯨꯒꯤ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯑꯗꯨꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯁꯥꯐꯨ ꯀꯟꯅ ꯊꯤꯜꯂꯛꯏ ꯃꯤꯀꯨꯞꯇꯨꯗ ꯑꯍꯜ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯂꯣꯝꯈꯤ ꯅꯨꯄꯥ ꯑꯗꯨ ꯁꯣꯔ ꯐꯨꯏꯅ ꯍꯣꯟꯗꯨꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨ ꯐꯠ ꯌꯦꯡꯊꯣꯔꯛꯏ ꯅꯨꯄꯤ ꯃꯆꯥꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯌꯥꯝꯗꯨ ꯑꯃꯅ ꯑꯃꯗ ꯐꯠ ꯌꯦꯡꯅꯔꯒ ꯁꯒꯣꯜꯁꯤꯡꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛꯇꯅ ꯂꯩꯇꯦꯡꯂꯝꯕ ꯐꯖꯕ ꯃꯈꯜ ꯀꯌꯥꯒꯤ ꯂꯩꯀꯣꯜꯁꯤꯡ ꯂꯩꯔꯝꯕ ꯃꯐꯝ ꯉꯁꯤꯗꯤ ꯏꯈꯦꯡ ꯇꯥꯅ ꯃꯐꯝ ꯈꯨꯗꯤꯡ ꯏꯆꯥꯏ ꯆꯥꯏꯔꯔꯦ ꯐꯖꯕ ꯂꯩꯔꯥꯡ ꯂꯩꯅꯝꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯅꯤꯡꯊꯝꯒꯤ ꯑꯍꯤꯡꯁꯨ ꯃꯩꯈꯨꯅ ꯄꯨꯃꯝ ꯍꯦꯛ ꯃꯝꯈ꯭ꯔꯦ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯂꯦ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯃꯇꯝꯅꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯣꯊꯥꯔꯨꯕ ꯇꯧꯗ ꯃꯈꯣꯡ ꯑꯅꯤꯗꯨ ꯁꯦꯛꯂꯤ ꯇꯧꯅ ꯆꯦꯜꯂꯛꯏ ꯂꯥꯞꯇꯛꯅ ꯁꯒꯣꯜ ꯊꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯄꯥꯈꯠꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯅꯤ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯤ ꯃꯈꯣꯡꯗꯨ ꯂꯩꯊꯦꯛꯈ꯭ꯔꯦ ꯃꯈꯨꯠꯇꯨꯁꯨ ꯍꯨꯕꯥꯠꯂꯤ ꯑꯗꯨꯕꯨ ꯆꯩꯅꯥꯗꯨ ꯃꯉꯣꯟꯗ ꯆꯪꯗꯦ ꯃꯈꯣꯡꯗꯨ ꯅꯥꯔꯕꯁꯨ ꯅꯥꯅ ꯍꯧꯒꯠꯇꯨꯅ ꯆꯟꯆꯠ ꯇꯧꯅ ꯆꯠꯂꯤ ꯂꯥꯞꯅ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯅꯛꯁꯤꯜꯂꯛꯂꯤ
nupi macha mana chelibadu lagliba nupasing aduna ure. Nupi macha adu pakhatle aduguma chenbadi lepte aduma makong adu sekna adumak cheli adubu kayam kanna chenba ngamluni nupasing aduna mangda khangthatthachilai. Nupi macha adusu chelambadagi chaklepi pakhatna yengi mayam aduda. Sagol amuba thaurakliba ahal adu satkumthaduna nupi macha adugi manak tamna changseli. Khanghaude masam adu tak paikhiba. China aduda nupi macha adu wahai amatari haijaba ngamda kablai. ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯀꯦ ꯈꯟꯕ ꯁꯥꯔꯤ ꯅꯪꯅ ꯆꯦꯟꯗꯨꯅ ꯍꯤꯡꯒꯅꯤ ꯈꯟꯖꯔꯤꯕꯗꯣ ꯅꯊ꯭ꯋꯥꯏ ꯃꯥꯡꯒꯦꯇꯅꯤ ꯄꯥꯏꯔꯝꯂꯤꯕ ꯁꯝ ꯑꯗꯨ ꯐꯠ ꯊꯥꯗꯣꯛꯂꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯥꯏꯗ ꯃꯈꯨꯠꯅ ꯐꯠ ꯅꯥꯜꯂꯒ ꯍꯥꯏꯌꯨ ꯅꯪꯁꯨ ꯌꯨꯝꯗꯨꯒꯤ ꯃꯤꯁꯛ ꯑꯃꯅꯤ ꯅꯪꯁꯨ ꯁꯣꯏꯗꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯀꯗꯥꯏꯗ ꯊꯝꯃꯤ ꯑꯩ ꯈꯪꯗꯦ ꯏꯄꯨꯅ ꯂꯩꯔꯤꯉꯩ ꯃꯗꯨꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯝꯕ ꯂꯩꯇꯦ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯀꯥꯟꯅꯔꯣꯏ ꯅꯊ꯭ꯋꯥꯏ ꯀꯟꯕꯤꯒꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯅꯨꯄꯤ ꯃꯆꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯤꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯑꯩꯍꯥꯛꯄꯨ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯁꯥꯗꯨꯅ ꯑꯩꯕꯨ ꯀꯟꯕꯤꯒꯦ ꯍꯥꯏꯔꯤꯕ ꯅꯣꯛꯅꯤꯡꯉꯤ ꯀꯔꯤꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯤ ꯑꯩꯕꯨꯁꯨ ꯍꯥꯠꯂꯨ ꯑꯩꯕꯨ ꯀꯨꯏꯅ ꯊꯝꯂꯅꯨ ꯅꯨꯄꯥꯗꯨ ꯇꯁꯦꯡꯅ ꯁꯥꯎꯔꯛꯂꯦ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯋꯥꯍꯩ ꯈꯔꯗꯤ ꯍꯥꯏꯖꯔꯝꯒꯦ ꯏ ꯇꯩꯔꯕ ꯅꯨꯡꯁꯤꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯣꯟꯈ꯭ꯔꯕ ꯅꯍꯥꯛꯀꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯃꯥꯏꯀꯩꯗ ꯁꯣꯏꯗꯅ ꯑꯣꯟꯁꯤꯜꯂꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯥꯊꯩꯗꯨꯅ ꯆꯦꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯊꯣꯔꯛꯏ ꯅꯨꯄꯥ ꯑꯗꯨꯁꯨ ꯁꯥꯎꯃꯟꯕ ꯍꯦꯟꯈꯤꯕꯅ ꯌꯦꯞꯂꯝꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯐꯠ ꯁꯠꯇꯣꯛꯂꯒ ꯅꯨꯄꯤ ꯃꯆꯥꯗꯨ ꯇꯝꯅ ꯈꯪꯊꯤꯟ ꯊꯤꯜꯂꯛꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯏ ꯈꯖꯤꯛ ꯈꯖꯤꯛ ꯉꯥꯟꯊꯣꯔꯛꯄ ꯃꯇꯥꯡ ꯑꯣꯏꯕꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯠ ꯑꯅꯤꯗꯨ ꯂꯥꯏꯅ ꯎꯕ ꯉꯝꯃꯤ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ ꯑꯆꯝꯕ ꯊꯥꯡ ꯅꯠꯇꯦ ꯎꯕꯗ ꯂꯥꯏꯅ ꯈꯪꯏ ꯌꯦꯛꯂꯤꯕ ꯂꯤꯟꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯂꯥꯏꯅ ꯈꯪꯈ꯭ꯔꯦ ꯐꯝꯅꯥꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯇꯨ ꯈꯨꯠꯁꯥꯁꯤꯡꯗꯨꯗ ꯁꯤꯔꯤꯕ ꯈꯨꯗꯣꯞꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯅꯨꯡ ꯑꯃꯨꯕꯅ ꯊꯤꯟꯕ ꯇꯣꯞ ꯇꯣꯞꯄ ꯃꯑꯣꯡꯒꯤ ꯈꯨꯗꯣꯞꯇꯨꯗ ꯃꯤꯠ ꯇꯥꯈꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯏꯪꯒꯤꯠ ꯇꯧꯏ ꯄꯨꯊꯣꯛꯈ꯭ꯔꯣ ꯍꯥꯏꯒꯨꯝ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕు ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯂꯪꯊꯈꯤ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯛꯂꯕꯅꯤꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯄꯟꯊꯔꯝꯕ ꯇꯧꯗ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯍꯟꯈ꯭ꯔꯦ ꯂꯩꯔꯥꯡ ꯑꯣꯏꯅ ꯇꯅꯧ ꯁꯥꯠꯆꯔꯛꯄꯤ ꯈꯣꯏꯃꯨ ꯏꯟꯕ ꯅꯪꯗ꯭ꯔꯤꯉꯩ ꯀꯦꯂꯤꯗꯨ ꯂꯩꯃꯥꯏꯗ ꯆꯣꯏꯖꯥꯏꯅꯅ ꯂꯥꯏꯕꯛ ꯊꯤꯕꯤ ꯂꯩꯔꯥꯡ ꯑꯣꯏꯔꯝꯕꯅ ꯃꯄꯨ ꯃꯥꯒꯤ ꯈꯨꯌꯥꯗ ꯀꯠꯇ꯭ꯔꯤꯉꯩ ꯂꯩꯃꯟ ꯆꯟꯗꯨꯅ ꯃꯥꯡꯂꯦꯗꯣ ꯑꯩꯗꯤ ꯂꯩꯔꯥꯡ ꯏꯉꯦ ꯂꯩꯒꯤ ꯃꯇꯧꯒꯨꯝ ꯃꯥꯂꯪ ꯃꯥꯒꯤ ꯁꯥꯍꯨꯝꯗ ꯆꯣꯏꯖꯥꯏꯅꯅ ꯀꯦꯂꯦꯗꯣ ꯄ꯭ꯔꯦꯖꯦꯟ ꯗꯦ ꯃꯦꯔꯥ ꯊꯥꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ ꯃꯁꯛ ꯃꯇꯧ ꯊꯣꯏꯅ ꯍꯦꯟꯅ ꯆꯪꯈꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯅꯤꯡꯊꯤꯅ ꯐꯤꯖꯣꯜ ꯂꯩꯇꯦꯡꯕꯤ ꯃꯍꯥꯛꯇꯨ ꯇꯨꯡ ꯑꯣꯟꯗꯨꯅ ꯕꯔꯞ ꯂꯩ ꯃꯈꯣꯡ ꯑꯗꯨꯗ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯃꯣꯡ ꯍꯥꯗ ꯂꯦꯞꯂꯤ ꯃꯁꯝ ꯑꯗꯨꯁꯨ ꯁꯝꯕꯨꯟ ꯄꯨꯟꯁꯤꯜꯂꯤ ꯑꯣꯏ ꯊꯪꯕ ꯅꯥꯞꯄꯗ ꯅꯥꯆꯣꯝ ꯁꯦꯝꯗꯨꯅ ꯁꯨꯠꯆꯤꯜꯂꯤ ꯇꯨꯡꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯗꯨ ꯉꯁꯤꯁꯨ ꯃꯥꯒꯤ ꯅꯥꯛꯇ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯍꯪꯂꯛꯂꯤ ꯅꯤꯡꯊꯦꯝ ꯏꯕꯨꯡꯉꯣ ꯄꯨꯔꯦꯜꯗꯨ ꯅꯨꯄꯤ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯤꯡꯊꯦꯝ ꯅꯅꯥꯏꯌꯦꯁꯨ ꯉꯥꯏꯍꯥꯛ ꯃꯐꯝꯁꯤꯗ ꯍꯪꯆꯤꯛ ꯂꯥꯡꯂꯝꯕꯅꯤ ꯅꯤꯡꯊꯦꯝꯗꯤ ꯀꯗꯣꯝ ꯆꯠꯄꯤꯔꯨꯕꯅꯣ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯑꯗꯨꯝ ꯅꯩꯁꯤꯟꯗꯨꯅ ꯂꯩꯕꯗꯨ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯏꯅꯥꯏꯁꯤꯡꯒ ꯁꯅꯥ ꯀꯣꯅꯨꯡꯁꯦ ꯀꯣꯏꯅ ꯁꯨꯝ ꯆꯠꯂꯝꯕꯅꯤ ꯂꯥꯞꯇꯛꯅ ꯑꯄꯥꯝꯕꯤ ꯂꯩꯃꯅ ꯁꯤꯗ ꯂꯩꯕ ꯎꯕꯗꯨꯗ ꯆꯪꯂꯛꯄꯅꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ ꯃꯗꯨꯒꯤ ꯃꯈꯨꯠ ꯅꯥꯀꯟ ꯑꯃꯗ ꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯄꯨꯔꯦꯜ ꯃꯥꯡꯂꯣꯝꯗ ꯃꯤꯠꯇꯨ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯏ ꯃꯈꯨꯠ ꯑꯅꯤꯗꯨ ꯃꯥꯡꯗ ꯄꯨꯟꯁꯤꯟꯗꯨꯅ ꯂꯦꯞꯂꯒ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯦꯔꯥ ꯋꯥꯌꯨꯡꯕꯁꯨ ꯀꯨꯏꯗ꯭ꯔꯕ ꯃꯥꯜꯂꯦꯀꯣ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯊꯥꯞꯂꯕ ꯆꯤꯡꯒꯤ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯈ꯭ꯔꯕ ꯑꯩꯒꯤ ꯃꯔꯥꯝ ꯑꯕꯣꯛꯄꯨ ꯉꯁꯤꯗꯤ ꯅꯧꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯦ ꯑꯕꯣꯛ ꯈꯨꯂꯥꯛꯄꯤꯒꯤ ꯅꯥꯛꯇ ꯆꯠꯅꯤꯡꯕ ꯐꯥꯎꯗꯕ꯭ꯔꯥ
ꯐꯥꯎꯏ, ꯀꯔꯤꯒꯤ ꯐꯥꯎꯗꯅꯦ? ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯃꯐꯝꯗꯨꯗ ꯑꯩ ꯆꯠꯅꯤꯡꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯥꯔꯇꯤ ꯇꯧꯈꯤꯕꯒꯤ ꯂꯥꯞꯇꯛꯅ ꯀꯥꯡꯁꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ, ꯄꯨꯔꯦꯜ ꯃꯣꯂꯤ ꯃꯣꯂꯤ꯫ ꯑꯁꯨꯝꯅ ꯌꯥꯆꯪꯂꯛꯄ ꯃꯤꯀꯨꯞꯁꯤꯒꯤ ꯐꯖꯕ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯡꯁꯤꯕ ꯀꯥꯡꯁꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯁꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗ꯭ꯔꯥ? ꯅꯨꯡꯁꯤ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨꯒꯤ ꯃꯔꯛ ꯊꯠꯇꯨꯅ ꯃꯥꯒꯤ ꯑꯆꯥꯟꯕ ꯁꯛꯈꯦꯟꯗꯨ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯁꯅꯥ ꯏꯕꯨꯡꯉꯣ, ꯄꯥꯕꯨꯡ ꯂꯦꯡꯂꯛꯂꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯏ, ꯏꯅꯤꯡꯊꯧꯕꯨ ꯎꯅꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯄꯥꯎꯖꯦꯜꯂꯛꯏ꯫ ꯐꯔꯦ, ꯆꯠꯅꯕ ꯇꯧꯁꯤ꯫ ꯐꯒꯅꯤ ꯁꯅꯥ ꯏꯕꯨꯡꯉꯣ꯫ ꯅꯨꯄꯤ ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯑꯄꯥꯝꯕꯤ ꯂꯩꯃ, ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯅꯍꯥꯛꯁꯨ ꯀꯨꯏꯅ ꯂꯩꯔꯅꯨ, ꯅꯪꯒꯤ ꯁꯪꯒꯥꯏꯗ ꯆꯪꯂꯣ꯫ ꯑꯍꯣꯏ꯫ ꯅꯨꯄꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯥꯁꯨ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥ ꯃꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯉꯤ꯫ ꯂꯨꯋꯥꯡ ꯃꯥꯒꯤ ꯁꯪꯒꯥꯏꯅꯤ꯫ ꯅꯤꯡꯉꯣꯜ ꯀꯥ ꯑꯣꯏꯔꯤꯕ ꯑꯗꯣꯝꯗ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯀꯦ ꯁꯦꯝꯂꯤ꯫ ꯅꯥꯀꯟꯗ ꯃꯥꯒꯤ ꯁꯦꯟꯅꯕꯤ ꯏꯕꯦꯝꯃ ꯀꯨꯁꯨꯝꯁꯨ ꯃꯥꯒꯤ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯤꯔꯤ꯫ ꯂꯨꯋꯥꯡ ꯏꯕꯦꯝꯃ ꯄꯥꯟꯊꯣꯏ ꯃꯁꯝꯗꯨ ꯁꯦꯝꯅ ꯁꯦꯝꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯉꯤ꯫ ꯅꯥꯀꯟꯗ ꯐꯝꯂꯤꯕꯤ ꯀꯨꯁꯨꯝꯁꯨ ꯃꯥꯒꯤ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥꯍꯪ ꯍꯪꯂꯛꯏ, ꯂꯨꯋꯥꯡ ꯃꯖꯥ ꯏꯕꯦꯝꯃ, ꯁꯅꯥ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯒꯗꯣꯏꯔꯥ? ꯁꯅꯥ ꯀꯣꯅꯨꯡꯗ ꯏꯕꯦꯟ ꯂꯩꯃꯅ ꯑꯩꯕꯨ ꯀꯧꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟꯁꯨ ꯄꯨꯟꯅ ꯆꯥꯁꯤ ꯍꯥꯏꯔꯤ, ꯃꯗꯨ ꯆꯠꯀꯗꯕꯅꯤ꯫ ꯀꯨꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩ꯫ ꯄꯥꯟꯊꯣꯏ ꯃꯥꯡꯗ ꯊꯝꯂꯤꯕ ꯅꯥꯄꯒꯤ ꯅꯥꯌꯦꯟ ꯑꯗꯨ ꯑꯃꯠꯇ ꯄꯥꯏꯈꯠꯇꯨꯅ ꯌꯦꯠ ꯊꯪꯕ ꯅꯥꯄ ꯑꯗꯨꯗ ꯊꯝꯂꯛꯏ꯫ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯁꯨꯝ ꯍꯪꯂꯛꯏ, ꯏꯇꯥ, ꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯁꯤ ꯄꯛꯆꯒꯗ꯭ꯔꯥ? ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯌꯦꯡꯁꯤꯔꯥ? ꯃꯖꯥ ꯏꯕꯦꯝꯃ, ꯑꯗꯨꯗ ꯑꯃ ꯂꯩꯔꯤꯕꯗꯣ, ꯃꯗꯨ ꯑꯃꯨꯛꯇ ꯌꯦꯡꯁꯤ꯫ ꯄꯥꯟꯊꯣꯏꯁꯨ ꯀꯨꯁꯨꯝꯅ ꯍꯥꯏꯔꯤꯕꯗꯨ ꯂꯧꯏ, ꯑꯗꯨꯒ ꯁꯠ ꯊꯝꯗꯨꯅ ꯑꯃꯨꯛꯁꯨ ꯌꯦꯡꯍꯜꯂꯤ꯫ ꯌꯦꯡꯉꯨꯁꯦ꯫ ꯀꯨꯁꯨꯝ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯗꯨ ꯌꯥꯔꯦ, ꯑꯗꯨꯅ ꯍꯦꯟꯅ ꯄꯛꯆꯔꯦ ꯃꯆꯥ ꯏꯕꯦꯝꯃꯗꯗꯤ꯫ ꯁꯦ, ꯅꯥꯆꯣꯝꯁꯦ, ꯁꯤ ꯐꯖꯗ꯭ꯔꯥ? ꯑꯇꯣꯞꯄ ꯅꯧꯅ ꯑꯃ ꯁꯦꯝꯁꯤꯔꯥ? ꯀꯨꯁꯨꯝ ꯃꯥꯒꯤ ꯃꯖꯥ ꯏꯕꯦꯝꯃꯗ ꯃꯨꯟꯅ ꯌꯦꯡꯂꯒ, ꯑꯗꯨ ꯐꯖꯔꯦ ꯃꯆꯥ ꯏꯕꯦꯝꯃ, ꯏꯕꯦꯟ ꯂꯩꯃꯒꯤ ꯅꯥꯛꯇꯅꯤ ꯍꯥꯏꯕꯗꯥꯏ? ꯂꯩꯔꯝꯒꯗꯕ ꯏꯃꯥꯁꯤ ꯑꯃꯗꯤ ꯏꯕꯦꯟ ꯂꯩꯃꯗꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅ ꯏꯍꯦꯟꯗ ꯑꯗꯨꯃꯛ ꯍꯦꯜꯂꯅꯤ꯫ ꯑꯩꯅ ꯀꯦꯔꯤꯕꯁꯤꯗꯤ ꯏꯃꯥꯁꯤ ꯑꯃꯗꯤ ꯏꯕꯦꯟ ꯂꯩꯃꯒ ꯂꯝꯕꯥ ꯄꯥꯒꯦ ꯈꯟꯕꯒꯤ ꯅꯠꯇꯦ ꯏꯇꯥ꯫ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯀꯦꯖꯔꯤꯕꯁꯤꯗꯤ ꯃꯍꯥꯛꯅ ꯌꯦꯡꯅꯕꯅꯤ, ꯃꯍꯥꯛꯈꯛꯅ ꯌꯦꯡꯅꯕ, ꯃꯥꯒꯤ ꯃꯤꯠꯆꯤꯅ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯌꯦꯡꯕꯤꯅꯕ, ꯃꯥꯒꯤ ꯆꯤꯟꯕꯥꯜ ꯑꯗꯨꯗꯒꯤ ꯋꯥꯍꯩ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯊꯣꯛꯂꯛꯅꯕꯅꯤ ꯑꯩꯅ ꯀꯦꯔꯤꯕꯁꯦ꯫ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯪꯂꯩ ꯑꯁꯤꯒꯤ ꯃꯄꯨ, ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯁꯅꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ, ꯃꯌꯥꯝꯒꯤꯅ ꯏꯅꯤꯡꯊꯧ, ꯑꯗꯨꯒ ꯑꯩꯒꯤꯅ ꯌꯥꯝꯕꯨꯡ ꯃꯍꯥꯛꯄꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯂꯨꯋꯥꯡ ꯏꯕꯦꯝꯃ ꯄꯥꯟꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯀꯦ ꯁꯦꯝꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯃꯌꯥꯝꯒꯤ ꯏꯕꯦꯟ ꯂꯩꯃ ꯔꯥꯁꯦꯁꯣꯔꯤ ꯃꯥꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯌꯥꯏ ꯊꯪꯕ ꯀꯥꯗ ꯐꯝꯂꯤ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯌꯥꯝꯒꯤ ꯂꯩꯃ ꯑꯍꯟ ꯀꯨꯟꯖꯣꯒꯤ ꯂꯣꯏꯅꯕꯤ ꯊꯕꯥꯁꯨ ꯌꯥꯎꯔꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯏꯂꯦꯝ ꯂꯦꯝꯅ ꯋꯥꯗꯤ ꯉꯥꯡꯗ ꯐꯝꯂꯤ ꯑꯄꯥꯝꯕꯤ ꯂꯩꯃꯁꯨ꯫ ꯔꯥꯁꯦꯁꯣꯔꯤ ꯃꯥꯡꯗ ꯊꯝꯂꯤꯕ ꯆꯥ ꯑꯗꯨ ꯁꯤꯞ ꯑꯃ ꯆꯤꯡꯏ, ꯑꯗꯨꯒ ꯇꯞꯂꯞ, ꯐꯅꯗꯤ ꯀꯨꯏꯔꯦ ꯉꯥꯏꯔꯛꯂꯤꯕꯁꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯧꯔꯛꯇꯦꯅꯦꯁꯦ꯫ ꯊꯕꯥꯅ, ꯏꯃꯥꯁꯤ, ꯃꯈꯣꯏ ꯄꯥꯕꯨꯡꯗꯤ ꯉꯁꯤꯒꯤ ꯄꯨꯟꯕꯁꯦ ꯌꯥꯎꯕ ꯉꯝꯂꯔꯣꯏ ꯇꯥꯛꯄꯤꯔꯛꯏ꯫ ꯑꯩ ꯈꯪꯂꯦ, ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯉꯟꯇꯥꯅ ꯊꯨꯡꯂꯕ ꯌꯥꯏꯅ, ꯆꯦꯄꯥꯎ ꯐꯥꯎꯕ ꯉꯟꯅ ꯑꯗꯨꯃꯛ ꯄꯤꯈꯤꯕꯅꯤ꯫ ꯆꯨꯝꯃꯤ, ꯏꯇꯩꯍꯜꯒ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯒꯁꯨ ꯃꯊꯧ ꯆꯤꯟꯖꯕꯅꯤ꯫ ꯑꯄꯥꯝꯕꯤ ꯂꯩꯃꯁꯨ ꯉꯁꯤꯗꯤ ꯌꯥꯝ ꯊꯥꯖꯗ ꯂꯦꯡꯕꯤꯔꯛꯏ꯫ ꯃꯤꯔꯟꯗꯥ,
ꯑꯩꯁꯨ ꯆꯦꯄꯥꯎ ꯐꯪꯂꯕꯅꯤꯅ ꯂꯥꯛꯇꯕꯗꯣ ꯐꯖꯔꯔꯣꯏ ꯈꯟꯗꯨꯅ ꯂꯦꯡꯊꯣꯛꯆꯔꯛꯄꯅꯤ ꯃꯥꯁꯤꯇꯣꯝꯕꯤ꯫ ꯔꯥꯖꯦꯁꯣꯔꯤ ꯂꯨꯔꯥꯛꯅꯅ ꯌꯦꯡꯗꯨꯅ ꯅꯤꯡꯊꯦꯝꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯝꯕ꯭ꯔꯥ? ꯃꯤꯔꯟꯗꯥ ꯋꯥꯍꯪꯗꯨꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯇꯞꯂꯞ ꯑꯗꯨꯃꯛ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯑꯍꯣꯏ, ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯂꯝꯃꯤ ꯑꯩꯒꯤꯕꯣ꯫ ꯔꯥꯖꯦꯁꯣꯔꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯦ, ꯇꯨꯃꯤꯟꯅ ꯃꯤꯠꯐꯝ ꯍꯣꯡꯈꯤ꯫ ꯊꯕꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯦ, ꯇꯨꯃꯤꯟꯅ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯨꯋꯥꯡ ꯏꯕꯦꯝꯃ ꯂꯥꯛꯏ ꯍꯥꯏꯅ ꯃꯄꯥꯟꯗꯒꯤ ꯈꯪꯍꯜꯂꯛꯏ꯫ ꯔꯥꯖꯦꯁꯣꯔꯤꯁꯨ ꯇꯥꯔꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯔꯞ ꯆꯪꯍꯜꯂꯛꯎ꯫ ꯀꯨꯏꯍꯧꯗꯦ, ꯍꯥꯏꯕꯒ ꯊꯣꯡꯗꯨ ꯁꯠ ꯍꯥꯡꯗꯨꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯌꯥꯝꯗꯨꯅ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯃꯌꯥꯝꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒ ꯊꯧꯒꯜꯂꯣꯟ ꯈꯪꯕ ꯎꯠꯄ ꯑꯣꯏꯅ ꯃꯌꯥꯝꯗꯨꯕꯨ ꯃꯀꯣꯛ ꯅꯣꯟꯊꯔꯞ ꯇꯧꯅ ꯈꯨꯔꯨꯝꯂꯛꯏ꯫ ꯔꯥꯖꯦꯁꯣꯔꯤ ꯃꯈꯨꯠꯇꯨ ꯈꯖꯤꯛ ꯊꯥꯡꯗꯣꯔꯛꯂꯒ ꯂꯨꯋꯥꯡ ꯅꯤꯡꯉꯣꯜ ꯂꯦꯡꯁꯤꯜꯂꯨ꯫ ꯐꯒꯅꯤ ꯑꯩꯒꯤꯕꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯥꯡꯕ ꯐꯝꯅꯕ ꯑꯗꯣꯝꯗ ꯐꯝꯊꯔꯛꯏ꯫ ꯃꯤꯠꯌꯦꯡꯗꯨꯅ ꯃꯥꯒꯤ ꯋꯥꯡꯃꯗ ꯐꯝꯂꯤꯕꯤ ꯑꯗꯨꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯑꯄꯥꯝꯕꯤ ꯂꯩꯃ ꯃꯤꯔꯟꯗꯥ ꯃꯣꯡꯍꯥꯗ ꯆꯥꯗꯨ ꯊꯛꯇꯨꯅ ꯂꯩꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯄꯥꯟꯊꯣꯏ ꯏꯇꯟ ꯇꯟꯅ ꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤ꯫ ꯃꯤꯔꯟꯗꯥ ꯃꯥꯗꯤ ꯃꯣꯡ ꯍꯥꯕꯤꯕ ꯅꯠꯇꯦ, ꯃꯥꯒꯤ ꯊꯣꯛꯄꯅꯤ, ꯀꯅꯥꯗꯁꯨ ꯍꯟꯅ ꯌꯦꯡꯂꯛꯇꯦ꯫ ꯄꯥꯟꯊꯣꯏ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯥꯁꯨ ꯍꯦꯛꯇꯃꯛ ꯌꯥꯎꯔꯝꯒꯅꯤ, ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡ ꯃꯥ ꯍꯦꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯥ ꯂꯩꯕꯅ ꯑꯩꯅ ꯌꯥꯝꯕꯨꯡꯒꯤ ꯅꯥꯛꯇ ꯅꯛꯁꯤꯟꯕ ꯉꯝꯗꯕꯅꯤ꯫ ꯑꯄꯥꯝꯕꯤ ꯂꯩꯃ, ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯠꯄꯁꯦ ꯃꯤꯀꯨꯞꯁꯤꯗꯁꯨ ꯌꯦꯠꯂꯤꯗ꯫ ꯇꯟꯖꯥꯗꯨꯃꯛꯇꯗ ꯏꯅꯤꯡꯊꯧ ꯂꯥꯛꯂꯦ ꯍꯥꯏꯅ ꯄꯥꯎꯗꯝꯂꯛꯏ꯫ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯍꯥꯟꯅꯒꯤ ꯀꯪꯂꯩ ꯑꯁꯤꯒꯤ ꯃꯩꯗꯤꯉꯨ ꯑꯣꯏꯕꯤꯔꯝꯕ ꯅꯤꯡꯊꯧ ꯂꯣꯌꯥ ꯂꯥꯛꯄ ꯑꯃꯗꯤ ꯍꯧꯖꯤꯛ ꯀꯪꯂꯩ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯁꯅꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ, ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯅ ꯅꯨꯡꯁꯤꯅ ꯀꯧꯖꯕ ꯃꯤꯡꯂꯦꯟ ꯄꯨꯔꯦꯜ ꯑꯅꯤꯗꯨ ꯆꯪꯂꯛꯏ꯫ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨ ꯍꯧꯒꯠꯇꯨꯅ ꯑꯅꯤꯗꯨꯕꯨ ꯈꯨꯔꯨꯝꯃꯤ꯫ ꯔꯥꯖꯦꯁꯣꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯤꯡꯊꯦꯝ ꯏꯕꯨꯡꯉꯣ ꯂꯦꯡꯕꯤꯔꯛꯂꯦꯗꯅ꯫ ꯄꯨꯔꯦꯜ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯑꯆꯤꯟꯕ ꯈꯔ ꯂꯩꯈꯤꯕꯅ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯈꯖꯤꯛ ꯊꯦꯡꯊꯔꯦ, ꯃꯗꯨꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤꯕꯣ꯫ ꯔꯥꯖꯦꯁꯣꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥꯔꯧꯕ ꯂꯩꯖꯗꯦ, ꯌꯥꯅꯤ, ꯐꯝꯐꯝ ꯑꯁꯣꯝꯗ ꯂꯦꯡꯁꯤꯟꯁꯤ꯫ ꯄꯨꯔꯦꯜ ꯑꯃꯗꯤ ꯂꯣꯌꯥ ꯂꯥꯛꯄꯁꯨ ꯐꯝꯊꯔꯛꯏ꯫ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯇꯧꯔꯤ꯫ ꯃꯥꯡꯗ ꯊꯝꯂꯤꯕ ꯆꯥꯅꯕꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯦꯝꯗꯨꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯄꯥꯟꯊꯣꯏꯗꯤ ꯆꯥꯔꯤꯕꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯕꯤꯕ ꯅꯠꯇꯦ꯫ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯄꯨꯔꯦꯜꯕꯨ ꯌꯦꯡꯖꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯄꯨꯔꯦꯜꯁꯨ ꯑꯗꯨꯃꯉꯥꯏ ꯏꯁꯤꯡꯗꯨ ꯈꯖꯤꯛ ꯊꯛꯅ ꯊꯛꯅ ꯃꯇꯥꯏꯗ ꯐꯝꯂꯤꯕ ꯅꯨꯄꯤ ꯃꯉꯣꯟꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ ꯅꯨꯄꯤꯗꯨꯗꯤ ꯃꯥꯡꯗ ꯊꯝꯂꯤꯕ ꯆꯥꯅꯕꯁꯤꯡ ꯑꯗꯨ ꯃꯈꯨꯠꯅ ꯐꯥꯎꯕ ꯁꯣꯛꯂꯨꯗꯦ꯫ ꯆꯥꯗꯨ ꯈꯛꯅꯤ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯊꯛꯂꯤꯕꯁꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯥꯁꯨ ꯀꯔꯤꯝꯇ ꯆꯥꯁꯤꯟꯕ ꯉꯝꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯁꯤꯜꯂꯤ꯫ ꯄꯥꯟꯊꯣꯏ ꯃꯤꯠꯌꯦꯡꯗꯨꯅ ꯁꯨꯛꯂꯞ ꯇꯧꯅ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯌꯦꯡꯉꯤ꯫ ꯀꯨꯏꯍꯧꯗꯦ, ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯊꯣꯛꯅꯔꯛꯂꯦ꯫ ꯂꯣꯌꯥ ꯂꯥꯛꯄꯗꯤ ꯍꯥꯟꯅꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯄꯨꯔꯦꯜꯁꯨ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯒ ꯊꯣꯛꯂꯛꯏ꯫ ꯃꯄꯥꯟ ꯌꯧꯔꯦ, ꯊꯦꯡꯂꯝꯂꯦ ꯃꯇꯝꯗꯨ꯫ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯑꯇꯤꯌꯥꯗ ꯐꯠ ꯌꯦꯡꯈꯠꯂꯨꯏ, ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯈꯣꯡꯊꯥꯡꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯥꯡꯗꯨꯅ ꯆꯠꯂꯤ꯫ ꯇꯨꯡꯗꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯅ ꯇꯍꯥ ꯇꯍꯥ ꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯌꯥꯝꯕꯨꯡ! ꯆꯠꯂꯝꯕ ꯄꯨꯔꯦꯜꯗꯨ ꯆꯞ ꯂꯦꯞꯄꯤ, ꯃꯥꯏꯊꯣꯡꯗꯨ ꯁꯠ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯂꯨꯋꯥꯡ ꯏꯕꯦꯝꯃ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯂꯨꯋꯥꯡ ꯅꯤꯡꯉꯣꯜ? ꯄꯥꯟꯊꯣꯏ ꯈꯖꯤꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯎꯖꯗꯦ, ꯌꯥꯝꯕꯨꯡꯗ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯇꯪ ꯐꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯖꯔꯛꯄꯅꯤ꯫ ꯄꯨꯔꯦꯜ ꯃꯤꯠꯇꯨ ꯁꯨꯛꯂꯞ ꯇꯧꯅ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤ ꯃꯔꯝꯒꯤ? ꯉꯁꯤꯒꯤ ꯃꯌꯥꯝ ꯄꯨꯟꯕ ꯑꯁꯤꯗ ꯑꯩꯕꯨꯁꯨ ꯁꯔꯨꯛ ꯌꯥꯕ ꯐꯪꯍꯟꯕꯤꯕꯒꯤ꯫ ꯃꯗꯨꯒꯤ ꯊꯥꯒꯠ ꯋꯥꯍꯩꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯑꯕꯣꯛꯅ ꯊꯧ ꯄꯨꯕꯅꯤ, ꯑꯩꯒꯤ ꯑꯕꯣꯛꯇ ꯑꯣꯏꯅ ꯍꯥꯏꯍꯟꯅꯤꯡꯉꯤ꯫ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯄꯥꯎꯖꯦꯜꯂꯛꯄꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯩꯁꯨ ꯅꯪꯒꯨꯝꯕꯅꯤ ꯂꯨꯋꯥꯡ ꯏꯕꯦꯝꯃ꯫
Panthoi khumde ikai nungsi yanana tumina maithong lukthaki Purel amuksu. Hallagadaba natra. Thengli, hallo. Aisu chatlukige. Phagani. Purel hanna yenglamda prap thokre. Panthoi suktoktuna tumina leplaga chatkriba nupa mangonda yengduna lehawi. Purel su thongzawa dukan thoktuna thoglakpaga Miranda leptuna leirami. Mabu ubada chatlamba nupadu chaklepi. Nangdi hauzik phawba halamdriba. Kana ngairamnino nangbo? Aigi achanbi bi mangairambani ningthem. Madi kadaida chatkraba? Amambasida natumta leiribadubo? Aina pakona mathagiba laklani. Kuigadaba oirabadi aiga punahankrasi. Yazarani. Hainaringaida lapu lae. Adudi ai amuk yauzaragi. Ningthemsu ningthina hanbiro. Wahai si hairamlaga gam chatkre. Purel wahai amata haiba nanghauba natte. Matawaduda masu nokfet tawzay. Mina henjinba yadaba mani. Adubu nupi asidadi mana henjilluba ngamde. Wahai kuding mana laythui. Nupi sige mamangda mata singna sontay haiba mamasa khangi. Adumna yenglambadagi mityeng aduna thairaga masu magi manai sing aduga punna magi sangai maikai pangkre. Ahing fana thengjilakle kanagisu michik mirau khol takhidre laptakna makuna khongbagi khonjal khazik tarai. Imam mamlaba ahing aduda ahalloiraba lanmigi makok oiriba nupadu hidak ngauduna hairum tauna magi kada changlai. Thongdulon sinduna sum changlakpani mamit aduda maseng marangna mangda kanagumba mafamduna leiribadu urai. Karino haigum mamittu noiduna yengi. Phimu setpa mamai mamit loina khumjinkibana misak adu lakshinba ngamde. Phamduna leiriba misak aduna nupi khonjalda asumna hairai. Laklabra. Ai nangbu lakpa ngairamlibani. Ahal nupadu kina khonjal niklaw. Nang kanano? Karigi aibu ngairamliba? Aibu ngairambagi maramse karino? Phamlamliba nupidu haugattuna nupadugi naktamna changsilai. Ahal adu kina tung khazi khali. Nupidu swasum changsilaktuna nason pikna. Thawai pami. Thawai loge. Thawai biyo. Hairakliba wahai aduda nupadu kina yenglai. Thawai. Ahal adu kina khonjal haurap laurai. Kana lay? Ha? Nakoy kana layge? Wahai adu hairingai mikup aduda machin atumba potsak amana nupadugi ngaksam aduda safu kanna thinjinki. Lauramba nupadu tuminna laiki laimaida haithakre masadu. Masada yeplamba thangdu lauthokduna nupadugi masada sangna haitharai. Ihingna hingsare mikuptuda ahaladu laina thawai thakre. Nupidu nokfet tawki lapna mi lakpagi khongthangi khonjal tarakpa aduda mafam adudagi monghada taduna leiriba nupadu kanthokduna chatkre. Chatna nokfet tawnasu nason pikna sonki. Thawai lore to.